Karbi Anglong ADC Chief na Karbida lam khopchinduna Manipurdagi chelakpa kuki singna saba yumsing eviction tawgadabani haikre. Assamgi Karbi Anglong Autonomous District Council gi Chief Executive Member Tuliram Rahangna Karbi Anglonggi area da ain kaina Manipurdagi changlakhiba kuki singna nauna yum sajinduna khundariba sing atuba matamda lokthokadabani haina phongdokre. Ngasi haraugata pangthokpa patayan thokpagi thoram amada Tuliram Rahangna Manipurgi irang asina maram oiraga Manipur Dagi Karbi Anglong region da kuki lising amarom changsilaktuna Karbi gi jingkhong chingyada ain kaina lam khopchinduna yum nongna saduna khunda silakpa thengnare ain kaina mafam sing asida lam khopchinduna khunda salakliba kuki singi yum sing athuba matamda eviction tawgadabani Manipur da thokliba kangluki irang asina maram oiraga Karbi Anglong region da paktakna na mitop laisilakpana maram oiraga khudong chadaba kaya mafam aduda tholakpa yabagi oithokpa lei haiki